ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯅꯦ ꯃꯅꯤꯄꯨꯔꯤꯗ ꯋꯥ ꯉꯥꯡꯕ ꯑꯗꯣ ꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩ ꯂꯤꯡꯛꯇꯣ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯄꯥꯎ ꯑꯃꯅ ꯑꯩꯅ ꯍꯧꯖꯤꯛ ꯅꯝꯃꯛꯏꯕ ꯚꯤꯗꯤꯑꯣꯁꯤ ꯄꯨꯡ ꯀꯩꯅꯣ ꯇꯥꯔꯦ ꯄꯨꯡ 12:30 ꯇꯥꯔꯦ ꯑꯩꯁꯦ ꯉꯥꯛꯇꯪ ꯇꯨꯝꯃꯨꯔꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯃꯨꯕ ꯑꯗꯩ ꯃꯪꯗꯅ ꯌꯨꯇ꯭ꯌꯨꯕ ꯇꯧꯕ ꯅꯨꯄꯤ ꯑꯃ ꯎꯔꯝꯃꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯆꯥꯛꯁꯤ ꯆꯥꯗꯅ ꯇꯨꯝꯃꯨꯕ ꯑꯗꯩꯗ ꯄꯨꯡ 12:30ꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯅꯦꯃꯦ ꯑꯗ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯤ ꯅꯦꯠꯋꯥꯛ ꯐꯪꯗꯕ ꯁꯤꯒꯤ ꯖꯒꯥ ꯃꯐꯝꯁꯦ ꯀꯥ ꯃꯅꯨꯡꯁꯦ ꯏꯌꯥꯔꯇꯦꯜꯒꯤ ꯑꯗꯨꯒ ꯑꯍꯤꯡꯒꯨꯝꯕꯗꯤ ꯑꯗꯨꯝ ꯐꯪꯕ ꯁꯤꯗꯤ ꯇꯧꯍꯧꯕ ꯌꯥꯔꯅꯦꯅ ꯇꯧꯁꯜꯂꯛꯄꯅꯤꯗ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯀꯅꯥꯅꯣ ꯈꯣꯡ ꯍꯥꯝꯖꯤꯜꯂꯝꯃꯤꯁꯤꯕꯨ ꯁ꯭ꯇꯦꯁꯟꯁꯤꯗ ꯑꯩꯅ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯁꯦꯝꯒꯤ ꯃꯤꯅꯦ ꯑꯩ ꯁꯦꯝꯒꯤ ꯃꯤ ꯌꯩꯗꯣꯔꯦ ꯅꯣꯏ ꯅꯄꯥꯏ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯩꯁꯥ ꯈꯥꯖꯤꯟꯅꯔꯒ ꯑꯦꯜꯕꯝꯂ ꯐꯤꯂꯝꯂ ꯀꯩꯅꯣꯝꯗꯤ ꯄꯨꯊꯣꯛꯁꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯏ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯑꯩ ꯍꯦꯔꯣ ꯀꯨꯝꯃꯒꯦ ꯀꯔꯤꯕ ꯅꯪꯗꯤ ꯍꯦꯔꯣ ꯀꯨꯝꯃꯗꯤ ꯏꯕꯨꯡꯉꯣ ꯇꯨꯃꯤꯠꯄꯨ ꯌꯦꯡꯉꯔꯣꯏ ꯆꯠꯂꯣ ꯀꯥꯏꯗꯩ ꯑꯩꯉꯣꯟꯗ ꯊꯤ ꯕꯦꯔꯥꯅꯤ ꯊꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯀꯨꯝꯃꯤ ꯀꯩꯅꯣ ꯑꯩꯁꯨ ꯀꯨꯝꯅꯤ ꯀꯩꯅꯣ ꯌꯥꯅꯤ ꯌꯥꯅꯤ ꯅꯪ ꯁꯤ ꯒꯨꯂꯤꯁꯦ ꯆꯥꯗꯕ ꯅꯪ ꯂꯣꯛ ꯊꯨꯡꯉꯦ ꯍꯥꯏꯗꯣ ꯈꯪꯉꯦꯗꯅ ꯅꯪ ꯂꯣꯛ ꯈꯨꯕ ꯈꯣꯠꯄ ꯂꯣꯏ ꯐꯗꯣꯏꯅꯦ ꯉꯁꯤ ꯅꯪ ꯈꯣꯡ ꯍꯥꯝꯗꯩ ꯍꯥꯏꯗꯨꯅꯅꯦ ꯁꯤ ꯒꯨꯂꯤꯁꯤ ꯆꯥꯗꯕ ꯁꯤ ꯒꯨꯂꯤꯁꯤꯅ ꯅꯪ ꯈꯣꯡ ꯍꯥꯝꯗꯕ ꯈꯣꯠꯄ ꯂꯣꯏ ꯐꯒꯅꯤ ꯑꯌꯨꯛꯀ ꯅꯨꯡꯗꯥꯡꯒ ꯄꯥ ꯆꯥꯒꯗꯕꯀꯣ ꯁꯤꯗ ꯐꯠꯇ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯗꯣꯛꯇꯔꯅꯤ ꯂꯥꯛꯑꯣꯏ ꯆꯦꯜꯂꯣ ꯑꯩꯉꯣꯟ ꯇꯥꯟꯅꯔꯤ ꯁꯤꯗꯤ ꯃꯣꯏ ꯂꯩꯀꯥꯏꯁꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯅꯨꯄꯤ ꯂꯨꯝ ꯂꯥꯛꯄ꯭ꯔꯥꯕꯨ ꯁꯤꯔꯅꯤ ꯅꯨꯄꯤꯗꯣ ꯂꯥꯛꯄ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯍꯥꯏꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯕꯗ ꯚꯥꯏ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯚꯥꯏ ꯌꯥꯔꯝꯅꯤꯕꯣ ꯑꯁꯦꯡꯕꯩꯔꯣ ꯚꯥꯏ ꯑꯁ ꯑꯩꯗꯤ ꯍꯔꯥꯎꯋꯦ ꯚꯥꯏ ꯅꯪ ꯆꯥꯅꯤꯡꯕ ꯑꯝꯇ ꯈꯜꯂꯨ ꯚꯥꯏ ꯁꯥꯗꯤꯀꯣꯕꯥ ꯃꯤꯠ ꯋꯥꯁꯇꯒꯤ ꯅꯪ ꯆꯥꯅꯤꯡꯕ ꯑꯃ ꯈꯜꯂꯣ ꯂꯣꯏ ꯂꯩꯊꯒꯦ ꯚꯥꯏ ꯌꯥꯝ ꯍꯩꯅ ꯁꯦꯝꯕ ꯋꯥꯅꯤꯗ ꯅꯪꯕꯨ ꯁꯤꯃꯥꯁꯨ ꯐꯅ ꯌꯦꯡꯉꯤ ꯑꯗꯨꯗ ꯏꯁꯃꯣꯀꯤꯡ ꯀꯤꯜꯁ ꯇꯣꯕꯥꯀꯣ ꯅꯨꯡꯀꯣ ꯑꯗꯨ ꯑꯗꯥ ꯊꯥꯔꯤ ꯀꯔꯤꯝ ꯈꯪꯗꯕ꯭ꯔꯕ ꯑꯗꯨꯅ ꯈꯤꯇꯪ ꯉꯥꯏꯔꯦ ꯅꯪ ꯁꯤꯗꯩꯗꯤ ꯍꯥꯔꯥ ꯊꯨꯡꯗꯅ ꯁꯤꯗ ꯃꯥꯅ ꯑꯧ ꯑꯧ ꯃꯟꯗꯥꯀꯤꯅꯤꯗ ꯄꯣꯠ ꯃꯥꯛꯁꯀꯤꯗꯣ ꯄꯤꯗꯕ ꯀꯅꯥꯝꯇ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯄꯤꯗ꯭ꯔꯕ ꯁꯤꯒꯤ ꯃꯊꯧ ꯂꯥꯛꯀꯅꯤ ꯈꯪꯕ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯗ꯭ꯔꯣ ꯊꯛꯑꯁꯨ ꯆꯥꯔꯁꯨ ꯌꯦꯡ ꯊꯛꯎ ꯌꯦꯡ ꯆꯥꯎꯑꯣꯅ ꯊꯛꯏꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯆꯣ ꯉꯥꯛꯇ ꯇꯨꯝꯒꯦ ꯆꯣ ꯑꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯏꯪꯉꯤꯍꯦ ꯆꯠꯊꯣꯛꯑꯣ ꯆꯣ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯅꯪ ꯂꯦꯛꯆꯔꯗꯣ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ ꯆꯠꯂꯣ ꯑꯩ ꯑꯗꯨꯝ ꯏꯟꯈꯠꯂꯛꯑꯦꯗ ꯐꯣꯇꯣ ꯀꯥꯞꯀꯦ ꯈꯔ ꯆꯪꯁꯤꯟꯅꯣ ꯈꯖꯤꯛ ꯆꯪꯁꯤꯟꯅꯣ ꯌꯥꯔꯦ ꯑꯁ ꯃꯅꯤꯡꯒꯤ ꯑꯃꯨꯕꯁꯤꯗꯤ ꯀꯦꯃꯦꯔꯥꯗ ꯇꯥꯎ ꯌꯥꯗ꯭ꯔꯦ ꯃꯤꯁ ꯃꯁꯛ ꯐꯖꯗ꯭ꯔꯥ ꯐꯖꯩ ꯚꯥꯏ ꯐꯖꯗꯅꯣ ꯑꯝꯇ ꯑꯩ ꯅꯩꯔꯦ ꯀꯣꯏꯁꯜꯂꯣꯔꯥ ꯀꯣꯏꯁꯜꯂꯗꯕꯅꯤ ꯀꯩꯅꯣ ꯅꯩꯁꯜꯂꯣ ꯀꯩꯅꯣ ꯑꯥꯏ ꯂꯚ ꯌꯨ ꯁꯂꯥ ꯀꯥꯏ ꯇꯧꯁꯜꯂꯕ Next I pick up this number is single number. ꯏꯃꯥꯏ ꯃꯤ ꯃꯌꯥꯝꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯏꯪꯊꯝꯊꯥ ꯆꯪꯉꯛꯂꯕꯅꯤꯅ ꯌꯣꯡꯆꯥꯛꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯛꯀꯅꯤ ꯑꯩꯅ ꯌꯣꯡꯆꯥꯛꯁꯤꯡ ꯑꯗꯨꯕꯨ ꯆꯥꯁꯤꯜꯂꯒ ꯅꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯂꯩꯐꯝ ꯃꯅꯥꯛꯇ ꯑꯩꯅ ꯈꯣꯡ ꯍꯥꯝꯖꯤꯜꯂꯒ ꯆꯥꯏꯊꯣꯛꯀꯅꯤ ꯆꯠꯂꯣ ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯄꯥꯗ ꯇꯝꯃꯨꯆꯣ ꯑꯩꯈꯣꯏ ꯈꯨꯋꯥꯡꯁꯤ ꯆꯞ ꯆꯥꯔꯝꯃꯤ ꯌꯥꯝ ꯋꯥꯡꯕ ꯃꯤꯁꯦ ꯁꯨꯝ ꯆꯤꯡꯈꯠꯂꯒ ꯀꯔꯤꯝ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯣꯏꯁꯦ ꯁꯣꯏꯅꯥꯏꯕ ꯑꯣꯏ ꯂꯩꯔꯝꯃꯦꯗ ꯈꯜꯂꯤ ꯀꯤ ꯍꯥꯏꯕꯤꯔꯛꯏꯕꯣ ꯅꯪ ꯑꯩꯉꯣꯟꯗꯗꯤ ꯈꯪꯒꯗꯧꯅꯤ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤꯗ ꯑꯩꯗꯤ ꯄꯥꯏꯊꯣꯔꯛꯑꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯅꯤꯃꯛ ꯑꯩꯒꯤꯁꯤꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯥꯏ ꯆꯦꯅꯦꯜꯁꯤꯁꯨ ꯆꯪꯉ ꯇꯧꯕꯤꯌꯣ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯁꯤꯗꯤ ꯄꯥꯔꯠ ꯑꯦꯄꯤꯁꯣꯠ 22ꯅꯦ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯦꯄꯤꯁꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨ ꯃꯥꯏ ꯆꯦꯅꯦꯜꯗꯨꯗ ꯆꯪꯉꯒ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯗꯤꯁ ꯚꯤꯗꯤꯑꯣ